Akasbani Imphal Nganbam Nganthoi na pau pazari. Pradhan Mantri Narendra Modi ki Manipur Khongsat ki mangoinana BJP ki lusingba ani Dr. Sambit Patra amadi Dr. Ajit Madhav Rao ga ngasi Imphal da MLA singa mifam pangthokre. Bharatiya Janata Party ki awang nongpuk lamdam ki in-charge Dr. Sambit Patra amadi Manipur in-charge Dr. Ajit Madhav Rao Gopsare ngasi nungtil pung amma khare helakpa adwaida Imphal International Airport ta thongki. Makhoibu BJP Manipur Pradesh ki President A. Sarda, MLA Thaunaujam Basanta Kumar, Laisang Them Susindro, Dr. Sapam Ranjana Airport ta taramna okhi. Tungda Nitay Pachu Thekta leba Thambal Sanglen da BJP ki MLA sing amadi Dolgi Makok Thongba Lusing Basinga Mifam ama pangthokhi. Mifam adu Pradhan Mantri Narendra Modi ki Manipur Khongsat ka mari lainana pangthokpani haina MLA amana pawmising da phongdok namkhi. Madugi tungda BJP ga satminariba atopa dol singi MLA singa su unaduna wari sakhi hairi. Health Services ki Director Dr. Sambo Golmaina Manipur da haukiba sahi lisingani kulumdoidagi thokiba irang na maram oiduna lanjenariba miyoi singi marakta masa mathanta sijabagi sang hengalakpa sida nungnangba phongdokre. Mangna hai Raija sida sahi amada miyoi manga tarukti masa mathanta sijabagi thodok thokli. Masigi manungda naha oiriba miyoi singna masing henbagi mamitai. Maram aduna kanagumba miyoi amana wakhal nungaitaba tufak tufai sanbana singba maong matau sing thengnarabadi makhoida ningthina wari sabiba amadi akhang hai sing tanaduna counseling pibagi tangai fadaba lei. Wafam asi National Mental Health Program, National Health Mission Manipur amasung Directorate of Health Services na puna sinduna DM University gi College of Commerce ki Utility Hall da pangthokpa Malemgi Suicide Prevention Numit ki thauramda phongdokhibani. Amaromda World Suicide Prevention Numit ka mari lainana ngasi Manipur University gi Psychology Department na sinduna University asigi department khudingmakta masa matomta sijabadagi ngakthoknabgi paujel puba khongsat ama chatkre. Khongsat aduda Psychology Department ki mahiroi singna placard kaya sizinakhi. Placard sing aduda suicide tawbuna ikhoigi awaba kokloi nungaitaba awaba khudingmak atopa miyoida tamthou mamal naidraba ikhoigi punsini haibana singba wahai sing sizinakhi. World Suicide Prevention Numit palan asi Imphal West Jilla ki District Administration na RIMS ki Psychology Department ka khusam naduna Mekola Gulab Higher Secondary School da su pangthokhi. Mafam aduda leiba lanjenari ba miyoi chama marifumapan thauramduda saruk yakhi. Loinana numit asiga mari lainana pangthokpa mental health camp ta saruk yaduna psychological assessment chathakhi amadi counseling ga loinana behavioral technique na singba pikhi. Assam Rifles na sinduna numit 15 gi oiba National Integration Tour ngasi Palel gi garrison dagi lamthakre. Operation Sadbhavna gi makhada pangthokliba tour asida More Teknopal amadi mafam asigi akoibadagi tongan ba CSO singi mihut sing saruk yakhi. Tour asigi manung channa Shillong, Kolkata amadi Delhi da satuna mafam aduda leiba National Monument amadi khutsa haibagi masak oiraba ariba structure kaya yengbata natana Lining Laisolga mari lenaba mafam singda satkani hairi. Foreign Secretary Bikram Misri ga leba asigi khongsata leiriba United Arab Emirates UAE gi International Cooperation Mantri Rim Al Hassini ga ngasi New Delhi da unakre. Lusingba ani na leba ani gi rajniti lalol itik sel thadaba energy ngak sel security siksha amasung kala sanskriti yauna tongan balam singda tengmang pinabagi matangda khanakhi. Makhoina lamdam amasung malemgi oibo wafam kyagi matangda suwari sanakhi. Bharat amasung UAE lebak ani asi mamangaidagi hauna marup mapang oiba amasung asetpa mari leinarai. Lebak aduda Bharat masa million 3.3 rom leiri. Panbayai sahi asigi June thada Foreign Secretary Bikram Misri UAE da satlubani. Lebak ani gi marakta awang bathaki lusingbasing toina sathok sasin tawduna lam kaya da tengbang pinaba amasung afaba mari thambada sauna mateng oiduna lakli. Kerala da haukiba September 9 dagi ngasi phawba satharakhiba All Age Groups Aerobic Gymnastics National Championship 2015-16 ta Manipur gi sanaroisingna takman kya lawba ngamkhre. Manipur gi Eriha Pangambam na Senior Individual Women da sanagi takman lawki. Nupagi dana Okram Umajit na lupagi takman lawki. Senior Trio da Eriha Pangambam Huirem Jessica amadi Anjori Pangambam gi kangbu na senjang takman lawki.
पाउ लोइजरे।